Union Home Minister Amit Shah yauna BJP ki national leader sing unaruraba matungda Manipur ki hana Chief Minister N Biren ngasi Imphal yorokre. N Biren ngasi nungtil pung ani makai taw matamda Air India Express ki flight amada tunglak kibanai. Adu ma ki hana ki khongchada siga marilene na Impact News ka wari sana na bahona matamda matam amata piramdana airport manungda ki thorak baga ma ki security sing na ngak sendura ma ki gari da kakalaga chatki panbayagdi ma ki hana ki khongchada si status de miyamna panariba anowa popular lenga kama semlakba yai haina panariba siga mari leinaramba yai haina miyamna thajanaribani Amoram the Impact News na fangba to pau amagi matungina Manipuri speaker TS Saitaberta sungasi Guwahati kidamak Imphal thadokre ma ki khongchada sida Guwahati da leriba Prime Minister yauna national leader singa unanaba thaurang tauri hari